Ngasi September kitang kuntra ing sok lising ani kun gahumdoi yaifarabat thangji numit aduga athoba jananeta irabot ki mapok numit su oiribani ngasi jananeta irabot ki mapok numit kamari leinana maribak maramdambu thawai hakchang yaungna nung sikhiba miyam gi luchingba asina ningkha tambag loinana thong manaba chaukhotpa awonba khunai ama lamdam basida puraknaba punsigi aroiba miku phawba honabiki ngasi mahaki mapok namit na lagpasida lamyan basigi mafamda Governorna ikai khomnabu utpaga loinana mahaki maraipak nung sibagi awang buwa kalon adu nauhongna ningsingsi amasung ikai khomnasi haiduna taibang kumahigi maikaidagi punamakta haijari ngasi Sangai Express ta fongliba maroiba pausing patoktuna tahanjari Governorna Leikhidraba Maheiroi Anigi Mayumda Chatkhre MLA ayamba Delhi yaukhre RAF Police ki mathakta action lokhat kadabani BJP ki member sing resign to government sogatpa sing withdraw to PM HM CM BJP president gi mitam sing mai thakre maitei yankhai gi nipan Leikhidre kungo humdoina thiba khangdri kokomi koki khulai paiba singna nongmai kapsilakre pau sandokna pijari Governorna Leikhidraba Maheiroi Anigi Mayumda Chatkhre Maheiroi Anigi haksang sinabinaba Governorda taksinkre social media da tha asigi kunga mangada makhoi gi photo sing chaithorokpadagi hatkre haina launaraba Maheiroi ani hijam linthoingambi amasung fizam hemazat ki Mayumsingda ngasi Manipur gi Governor Anusya Wikena chatuna imung manunggi miyoi singa unakre Maheiroi Anigi mama mapa gi awabada Governorna saruk yabaga loinana numit kayani sada thakna leklaba mama singda ising piki Governorna mangonda fauriba nungaitaba phongdorkpaga loinana imung manunggi awabada su saruk yaki Governorna miyamda fauriba nungaitaba mahak sukhangi haina phongdokladuna hiram asigi matangda CBI da thijinnaba hana haukhre haiba wafam thamki amasung mara leibasingi mathakta ain gi matung inna action logani haina thajaba piki chahi nauriba naha ani hatkibagi mayokta Maheiroi singna handak jangsin khiba khongjin singda security personnel singna Maheiroi singda ka henba forces na khi haina mafam adwai gi miyoi singna Governor da khanghan khi khongjang jangsin bada aso open nang khiba Maheiroi punamakki damakta Governorna nungai tabu phongdokhi Paumi singda wangang bada Governor Anusya Wikena Maheiroi singda santi oiba maongda khongjang jangsinnaba amasung ain makhuta paisindanaba mamamapa oiba punamakna pautak pinaba apel tawraduna khongjang sing jangsinbada asok apan nangba asina Maheiroi singi tunggi punsi matam sangnagi oina safu ama laigani haiki tungda nongthinda Governorna Sija Hospital Langolda chatuna khongjang jangsinbada ka hena sokhiba amasung khajitang sokhiba Maheiroi sing amasung makhoigi mama mapa singa unakhi amasung sengi mateng khara khusinakhi asokpa sing athubada fagalakpa oirasanu haiwafam Governorna thambaga loinana layengbagi mathau taba mateng pigani haina thajaba piki mari leinaba pau amana luwangbe alliance linthoingambi amasung Hemanjit imung manung singna ngasi nungthil Manipur gi Governor ga unaduna Maheiroi ani asigi haksang sing pung kunga mari gi manungda imung manunggi miyoi singda sinabinaba taksinkre imung manunggi miyoi singa Governor ga unaraba matungda Raj Bhavan gi gate manakta paumi singa unabada Governor unabada yauruba Pasoi Assembly constituency gi hanagi MLA AK Mirabaina hai angang ani adugi haksang pung kungi marigi manungda imung manung singda phanghanbiu loinana accused cookie sing faraga phangpham thokpa sairak pibiu haibo wafam Governorna thamlakhi me marida cookie nupi ani fi thongdana pubagi matangda video ama thorakhibagi matangdadi Governorna Prime Ministerna ahakpa chairak pinaba order thoki Manipurgi Praja section khudimakna condemn tawbaga loinana pung kunga marigi manungda accused sing faraga sinakhi Makhoigi mayum mai thaki cookie singna Maheiroi ani hatkhiba asidadi cookie singi student organization sing CSO sing guardian sing amatana wafam amata phongdoroktaba si laibak thibani tha ani helaba CBI gi inquiry gi positive oiba suspense amata phangdriba asi athuba matamda positive response phanganbiu haina Governor da thamki hairi Mihat asiga mari lainana Maheiroi singda sangsiliba khongjang asida khut thariba security force singi mathakta akan ba thabak lokhat piu
Makhatana Home Minister Amit Shahada haibiu amadi aiba cherol thabiu haibu wafam Governor da thamlakhi haina AK Maheiroi na phongdoki. Victim family ki maikai dagi thamkhiba wafam sing tarba matungda Governorna asokpa Maheiroi sing hakthegnana yengsinba tatkani loinana victim Maheiroi Anigi yumda susatuna awaba saruk yagani haibu wafam Governorna thamlakhi. Hauzik chathariba inquiry asigi ngasi numidang wairam faubada kari report leibage haibadu khanghalake hai wafam Governor na thamlakhi haina AK Maheiroi na makhatana Mayumsingda phongdorakhi. Kuki khulai paibasingna nongmai kapsilakhre. Imphal East Yangengpokpi Police Station gi manungsan na leiba Sabungkhok Khunouda ngasi nungthil pung 3 tabada kuki khulai paibasingna nongmai kapsilakhibaga loinana numidang pung 8 makhai tabada su Sabungkhok Khunou Santi Khongbal Thamna Pokpi abasung Sana Sabida amuk hana nongmai ron kyamarong kapsilakhre. Nongmai kaplakpa aduda mafam aduda duty tauba BSF amasung police ki maikai dagi handuna nongmai maru kya kapkhre. Kunja singi maraktadi hauzik faubigi oina khut hanba leitri hairi. Ngarang numidang pung 10 khare helakpa aduaida kuki lalhauba singna nongmai round 10 hena kapsilakhi adubu thoidokpa asok apandi yaukhide. Yimsa kaisa namit ki numidang dasu Sana Sabigi yamna naknyana leiba sunurok lomdagi nongmai round kharasu kapsilakhi adubu maitai khunja singnadi handuna kapa leikhide hairi. Songtham manihar kauba khunja amana hai singya nakna leiba mafam kayadagi kuki khulai paiba singna yamna toina nongmai kapsilakpagi thodok leptana zatharakli. Makhoina yamna toina nongmai kapsilakpana mafam asida leiba khudong sadabana ayuk nungthinda mayumda leirabasu numidang hek yaubaga safagadaba mafamsingda thaidoktuna leinari amadi irang asi hek hobadagi kiduna mayum thadoktuna senakhiba miyoi kya su leiribani. Karigumba kuki khulai paibasingna nongmai kaplaklabasu khunja singi maikaidagi handuna kapdurabadi security singna khunjabu aranba tahannaba hotnabana khun ngaklibasingnasu makhoiga onsinaduna makhoigi paukhum pibasu ngamde hainasu maniharna phongdorakhi. Hiram asigi matangda leingak asina midyeng sangbiu mafam asida hanagum ingna sikna leihanbiu mafam asida toina nongmai kaplakpa kuki khulai paibasing tantokpi khro hainasu mahakna makha tarakhi. Ngasigi Delhi mifam MLA ayamba Delhi yaukhre. Hayeng nungthil pung 3 tabada Delhi da Youth of Manipur amasung Manipur Legislative Assembly da Manipur gi tampak lamda leiba Assembly Constituency singi Mayumsingda punna pangtokadoriba mifamda saruk yananabagi damakta ruling amasung opposition gi MLA ayamba Delhi da thungkhre. Youth of Manipur gi mihut 15 tha asigi 13 da Delhi da leiriba ruling MLA singa punna mifam pangtuktuna Youth of Manipur na state asida hauzik thokliba irang asigi waroisin puraknabagi matangda MLA singi mafamda demand toriba wafam sing thamduna thabok oina pangthoknaba khanghanki. Mifam aduda Manipur gi Chief Minister yaudabana MLA sing aduna warep lawba ngamde haibagi wafam phawba thamnarakpadagi sapsaba waroisin ama purakpa ngamkhide. Youth of Manipur gi maikaidagi hauzik thokliba Manipur gi irang asigi matangda chapchaba waroisin ama puraktriba phawba Delhi dagi Imphal da halaklaroi haibagi wafam phongdokpaga loinana hayeng September 10 gi nungthil pung 3 da Manipur gi ruling amasung opposition Congress gi MLA sing pumnamak yauna punna mifam pangtuktuna Manipur gi irang asigi waroisin ama puraknabagi damakta demand tawki. Sangai Express na phongba pauda hayeng nungthil ruling amasung opposition gi MLA sing yauba Youth of Manipur gi mihut singna pangthokadoriba mifam aduda chapchaba waroisin warep ama launanabagi damakta ruling amasung opposition gi MLA sing punamak lagtuna saruk yananaba akanba wafam thamki. Delhi da leiriba Minister MLA singa Youth of Manipur gi miyoi 15 na saba kangbuga Delhi da anirak mifam pangthoklaba matungda hayengi asina aroiba mifam oinaba ruling amasung opposition gi maitai MLA punamak mifam yaunanaba wafam Youth of Manipur na thamkhibani. Mifam aduda yaunanabagi damakta ngasi Congress Legislative Party gi leader su oiriba Manipur gi hanagi Chief Minister o Ibobi Deputy CLP leader MLA K Ranjit MPCC gi President su oiriba MLA K Megasandra MLA TH Lokesor amasung MLA Okram Surjakumar ngasi Delhi da thungkhre.
Press na phangma pau amada Hauzik Faubagi Oina Manipur Chief Minister N Birendi Hayeng Youth of Manipur na kauriba mifam aduda Chatuna saruk yabagi wafam laitri Youth of Manipur na di Manipur Chief Minister N Birensu Hayengi mifam asi soidana yaw na ba wafam thamkibani Hayengi mifam aduda saruk yana na bagidamakta Imphal da thoraktuna lairamba Minister Govindas Konthoza Minister Dr. Sapam Ranjan MLA Thongam Santi su ngasi Delhi da thungkhre Walhauriba Hauzik Imphal da leiriba MLA kharasu hayeng nungthil pangthokadoriba mifam adu yawba nangnanaba Delhi gi damakta Imphal thadoknagadori Ruling amasung opposition gi MLA punna hayeng khanagadoriba Laugadoriba warep singi matung inna Youth of Manipur da makha tana sangsingadaba thabak thoram singi maong lepkani haina Youth of Manipur na phongdokhrabani Panba yabadi Manipur Legislative Assembly gi apunba sit homfu gi manungda kundi naga amasung kuki MLA singini amadi lemhoriba maitai amasung maitai pangal gi sit nefu gi manungda opposition congress ki manga natana ataidi BJP amasung BJP bu sogot pasingni RAF police ki mathakta action lakhut kadabani Maheiroi da khut thaba RAF amasung police sing legal action lakhut kadabani haina Federation of Civil Society Organization Fox Manipurna phongdoragli Maheiroi linthoingambi amadi Hemanjit mihathina halaba matungda social media da hatringai amasung halaba matungi photo thagalakpadagi Penadraba Manipur gi miyamna maru oina mahai tamjariba Maheiroi singna mihat adugi achumba wayal phanghallu haiduna sanction khiba democratic oiba khongjangda paramilitary force rapid action force RAF amasung state police na Maheiroi singda sanga phubadona tamthina phuba khulai paidaba school uniform set ba higher secondary amadi college ki chahi nauriba Maheiroi nupamacha amadi nupi masa sing aduda Yeknabaga mayoknaba lanfamda chathaba manba thaong mara leijadaba Maheiroi sing aduda tear gas smoke bomb na singba sizinaduna asok opan nanghankhi haibu wafam cherol amada fox na thamlakli Maheiroi singi khongjang aduda pellet gun sizinaduna Maheiroi kya phibam luna sokpa yawhankhiba asi tasengna laibak thibani Maheiroi singda pellet gun sizinaba haibasi malemgi chatna kanglonbu violate tawbani maram aduna pellet gun sizinariba amasung asok apan nanghankhiba khudimak thigatuna Manipur leingak na serak pigadabani hairi BJP gi member sing resign to government sogatpa singna withdraw to Manipur da lairiba BJP office bearer amadi member punamaki mathakta BJP ticket takaba corporation councillor amasung nagar panchayat ki member sing masa na yana resign to bagaloinana BJP mandal punamak dissolve tawnaba aduga BJP na lusingba state government saugatliba political party amadi legislator punamak withdraw tawnanaba organizing committee of public assembly for restoration of Peace and Manipurna Taksinkhre Masida mari lainaba singna tasinadana laithoklabadi leibak miyamna satharakpa aphapattagi daita punamak masa na pujagadabani haikhre ngasi singjamai begabati leikaida leiba thawai mirel gi office ta pangthokpa pawgi mifam amada wafam asi organizing committee of public assembly for restoration of peace and Manipur spokesperson KS Indrajit na phongdor khibani public press sing thetliba BJP leader sing yawba poster amadi banner sing lauthanaba amadi October 2 fawbada chathagadoriba swasahi seva boycott tawnaba Manipur miyamda mahakna appeal tawki PMHM BJP president gi mitam sing mai thakre Manipur da hauzik tholiba tha manga sujalakadoraba irang asigi waroisin amasung santi puraktuna Manipur gi miyambu tangdu leitaba phibamda hanjalaknaba honadriba una usinadriba tana tasinadriba mamit tanglaba mana panglaba BJP gi leingak makha tana thamba pamlaktre haiduna ngasi iroi sembada miyamna Prime Minister Narendra Modi Union Home Minister Amit Shah Manipur gi Chief Minister N Biren amasung BJP Manipur Pradesh ki President A. Sarda Devi gi ifisi mai thakre khutta maira paiduna thokhiba masing yamnaba maira paibising aduna lenthoi ngambi amadi Hemanjit ki mihat yaningde
ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ, Long Live Manipur, Go Back Assam Rifles, BJP Leingaki, Thausil Yaningde, Narco Terrorist Cookie Singh, Maru Fakna Mutatlu, Haibana Singba, Placard Paibaga Loinana, Kolau Kya Sulauki. India ki Prime Minister, Union Home Minister, Manipur ki Chief Minister amasung BJP Manipur Pradesh ki President Singhi Ifisi adu mai tharaduna Takyal Khongbal Maning Leikaida, Pungsubam Leikai Women's Welfare Association, Nambul Youth Culture Association ga khusam naduna changsin khiba ngasigi khongjang adugi matangda Pungsungbam Leikai Women's Welfare Association ki General Secretary Naurem Thoithoibi Leimana hai Maheiroi Linthoingambi amasung Hemazit Cookie Narco Terrorist Singna Menungsi Leitana Hathibagi photo amasung Mari Leinaba Documentsing Fanglaba Phawbada India ki Prime Minister amasung Union Home Minister na kariguma wafam amata phongdoktana laisanba asi laibak thibani haina phongdoki. Ngasigi oinati Sangai Express da yawriba maruiba pausing pathuktuna tahanjaba loisinjare. Hayengi pautabi nawagidamagta channel asibu like, comment, share amadi subscribe tawbiramo.